हाइरिबा पुवारी असि मीगी मरी ओइरिबा मैतेई की अथंग अहि 1606 दा इनिंगथौ खागेम्बा ना कोई युमनाक सागै पीदुना लेहलंबनी Meitei Pangal Khunthok Ningsing Thouram Committee MAIPAK NINGTHOU Sinduna Taretlak Suba Meitei Pangal Khunthok Ningsing Thouram ama Lilong Haoreibi College gi Miltipurpose Hall da Chimlem Pangthokhre Tongan mafam kaya dagi lakpa miyoi cha kaya na saruk yaduna Pangthokhre Thouram aduda MAIPAK NINGTHOU Committee ki convener Alhaj Arshad Basai Mayum DM College of Arts DMU Department of History ki Associate Professor Dr. Said Ahmad Imphal College Department of History ki Assistant Professor Dr. Thangjam Subha Singh Social Scientist Dr. Dhanabir Laisram Darul Ulum Markaz Lilong ki Muhtamim Alhaj Maulana Muhyiddin Mazahiri MAIPAK NINGTHOU Committee ki hanagi convener Ibu Tombi Loitongbam Committee asi ki advisor Alhaj Said Siraj Ahmad Yauna masak naiba miyo kayana Presidium member oina saruk yaki Thouram aduga mari leinana MAIPAK NINGTHOU Committee convener Alhaj Arshad Basai Mayumna mamal yamna bofam kaya thamduna tilliba miyam butanki Taretlak Suba Meitei Pangal Khunthok Ningsing Thouram Committee na samna MAIPAK NINGTHOU na sinjaduna pangthoiba Meitei Pangal Khunthok Ningsing numit asi tasengna masi pangthokpagi handakki oiba thim hairagadi aikoi amakhaktani aikoi I maselni aikoi amaga nungsinana leiraba kandata ima leibak asi chaukhatpa aduma shanti leiba leibak amma oigani haibagi paujel adu piningbani Ekoi Meitei Pangal Singna Nising Bathok Trava Matamgi Mamangdagi Manipur Ima Leibak asida laktuna khunda leitaduna Manipur ki thabak thauram kayada sagot thaurangi lau singubagi agriculture gi lamda atopa fil kayamukta ekoi achauba thodang lauduna lakli ngasi su ekoi adumba thodang sing adu lauduna hanba leidana adumak leiri masina takpadi Meitei Pangal hairiba jati asi pichibi gi mafam ama fawbada leitaba Manipur da khakta leiba Meitei ga aikoi gi Meitei ningol na pok oiba taraga su scientifically haiba matamda mama gi na 70 to 80 aduga mapa gi na 20 to 30% haiba adu mama gi na hen na yauba satna lonchat thabak thauram phije saksa loinamak ki loinamak Manipur ga tuition na leiba atopa leiba ama fawbada leitaba Manipuri lon ba Manipur gi satna lonchat ta nga aga leiba adumba jati amakhakni hairiba jati asi 1606 da iningthau khagemba na koi yumnak sagai piduna lehelambani masigi mamangda lakhiba kangbu aduna sagai puiba numit asida ekoi aribam mingthol piduna hanadagi leire haiduna aribam mingthol piduna lehalakibani ekoi si 1906 ta ekoi khunda aduna ekoi bu permanent oina mafam masela ningon piduna leibagi ayaba ningthau na pibiram matungda ngasi fawba leiba ki thabak thauram landa adudagi thabak khudimukta fil khudi Manipur gi oirakpa thabak thauram khudimukta khudong thiba nungaiba thabak khudimukta saruk yaraga lai matungsu adumuk yakhigani Manipur da pokpa Manipur da sigadaba atopa mafam ama fawba aikoi gi adumba mafam leitaba adumba jati amakhakni haijaninglibadi hairiba aikoina sinjariba asi Manipur da leiriba kangluk khudimak aikoi amakhakhtani nungsi chanana leiminagadobani nungsinaba haiba shanti oina leiba haiba sida aikoida mangjaba amhoba leite nungsina si shanti oina leisi dharma amada yengsilaga hainabagi mahutta aikoi Manipuri aigi dharma du tang kauthoga aigi dharma asaubasi karino haiba kan ima leibak Manipur sini Manipuri am oina leiba sini aigi asauba dharma ni haiba adugi wakhando khallaba kandatani aikoi shanti purakadoriba ase maramaduna aikoi isili nauni haiba wakhal asida aikoi punamak leiminaduna saukhatpa nungaiba mipan tangdaba adum balamdam amma shemasi
हाइबगी पाउजेल अदु मैपाक निंगथौ कमिटी की माइकैदगी मणिपुर दा लैरिबा मियाम खुदिमक्ता पीजनिंगबा अदुम पाउजेल अमखकने Nurin Asya Pangthokhre Sariba ngasi amu inong nuna ai ba puwari asi igi mari oi ba Meitei ki athang ahi mayam na kuya da iduna biram padi sampagami ngalini matam dagi auna puruk asina lamdam sigi puruk ama oina tawham thokpa thawdang lauki adiba ngasi su lepa leitana thawdang lau ungye Haoreibi bamirona Meitei Pangal Khunthok si kanano kamdong lamdam sida lerakibano puruk siga lamdam siga amadi achouba puruk ama oiba Meitei ga kari mari leilabano haiba si puruk animaki tungye miro singna khanglak taba aduga khangnaba hotnadaba kayana maram oiga puruk ani marakta ningsingnada kaya yenglaga MAIPAK NINGTHOU Committee na lamdam sigi akhang ahi miyam ga tanadi punna nunsi chanana thinginaba amadi tawkhokpa Manipur Khunai amagi dama haukiba Chaisat October ki 8 2018 da Gandhi Memorial Hall da laikitraba oja bete moyang saki bikin makhada lamdam sigi sapnai historian scholars singna mari leinaba paper pathokiduna atoba seminar Meitei Pangal Khunthok Ningsing Thouram seminar adagi matungda tahi khudingi inga ki tara taretni panba numita Meitei Pangal Khunthok Ningsing Thouram Ningsing numit leptan Pangthokhre asigi Taretlak Suba MAIPAK NINGTHOU Committee Bukti Amasung Taram Sundai मियामदा खंगनजबा अमा इपेक टीवी न्यूज़ चैनल असिदा तोवान हिरम सिंगी मतांगदा एडवर्टाइज तौबिनिंगबा मियोय सिंगी ओइना यामना चावना ऑफर पिजरी मरम अदुना एडवर्टाइज तौबिनिंगबा मियोय सिंगना ऑफर असिगी खुदोंचाबा लौबियु हिरम असिगी मतांगदा अपाम्बा मियोय सिंगना मोबाइल नंबर 9366127201 दा कॉल तौबिरकलगा खुदोंचाबा असि लौबियु हाइना इपेक टीवी न्यूज़ की माइकैदगी मियामदा अपील तौजरी।